ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯥꯎꯆꯦꯁꯤꯡꯗ ꯐꯣꯡꯈꯤꯕ ꯄꯥꯎꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯃꯤꯌꯥꯝꯗ ꯄꯤꯖꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯗ ꯃꯈꯥ ꯇꯥꯅ ꯈꯨꯠ ꯊꯣꯛꯅꯕꯗ KNAB 16 ꯂꯩꯈꯤꯗ꯭ꯔꯦ, ꯈꯨꯠꯂꯥꯏ 16ꯁꯨ ꯂꯧꯈ꯭ꯔꯦ꯫ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯄꯔꯤꯡꯒꯤ ꯄꯤꯂꯔ ꯅꯝꯕꯔ 87ꯒꯤ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀ ꯇꯥꯏꯅꯕ ꯌꯥꯏꯉꯧꯄꯣꯛ ꯈꯨꯜ ꯃꯅꯥꯛꯇ ꯅꯍꯥꯟꯗꯒꯤ ꯍꯧꯔꯒ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯂꯥꯂꯣꯡꯂꯨꯞꯁꯤꯡꯒꯤ ꯂꯥꯟꯃꯤꯁꯤꯡꯒ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤ ꯕꯔꯃꯥ ꯑꯃꯗꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯑꯄꯨꯟꯕ ꯈꯨꯠꯄꯨꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯀꯥꯡꯕꯨꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛꯇ KNABꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯑꯣꯏ 16 ꯂꯣꯝ ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯈꯨꯠꯂꯥꯏ 16 ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯂꯥꯂꯣꯡꯂꯨꯞꯁꯤꯡꯅ ꯐꯪꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ ꯑꯌꯨꯛꯁꯨ ꯁꯩꯒꯥꯡ ꯔꯤꯖꯟꯒꯤ ꯇꯃꯨ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯈꯥꯃꯨꯅꯣꯝ ꯚꯤꯂꯦꯖꯀꯤ ꯑꯦꯔꯤꯌꯥꯗ ꯑꯃꯨꯛ ꯍꯟꯅ ꯅꯥꯀꯟ ꯑꯅꯤꯃꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 3:30 ꯇꯥꯔꯛꯄ ꯃꯇꯝꯗꯒꯤ ꯍꯧꯅ ꯅꯥꯀꯟ ꯑꯅꯤꯃꯛꯇ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤ꯫ ꯃꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯂꯥꯂꯣꯡꯂꯨꯞꯁꯤꯡꯒꯤ ꯂꯥꯟꯃꯤꯁꯤꯡꯒ KNABꯒꯤ ꯂꯥꯟꯃꯤ 7 ꯍꯥꯠꯈꯤꯕꯒ ꯂꯣꯏꯅꯅ ꯈꯨꯠꯂꯥꯏ 9ꯁꯨ ꯂꯧꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯍꯥꯏ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10 ꯇꯥꯔꯛꯄ ꯐꯥꯎꯕꯗ ꯃꯥꯏꯀꯩ ꯑꯅꯤꯃꯛꯇ ꯃꯇꯠ-ꯃꯇꯠ ꯑꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 6 ꯂꯣꯝ ꯇꯥꯔꯛꯄ ꯃꯇꯝꯗ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩꯒꯤ ꯕꯣꯔꯗꯔ ꯄꯤꯂꯔ ꯅꯝꯕꯔ 80-5 ꯑꯃꯗꯤ 80-7ꯒꯤ ꯃꯔꯛꯇ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯑꯃꯗꯤ ꯀꯨꯀꯤ ꯂꯥꯂꯧꯕꯁꯤꯡ ꯆꯪꯁꯤꯜꯂꯛꯄꯗꯒꯤꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯁꯨ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯂꯥꯂꯣꯡꯂꯨꯞꯁꯤꯡꯒ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤ ꯍꯥꯏꯔꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯂꯦꯞꯈ꯭ꯔꯕ ꯃꯇꯨꯡ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯠ ꯊꯣꯛꯅꯕ ꯑꯗꯨꯗ ꯏꯌꯔ ꯁꯇ꯭ꯔꯥꯏꯛ ꯆꯠꯊꯗꯨꯅ ꯕꯣꯝ ꯀꯌꯥ ꯊꯥꯗꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯁꯨ KNAB ꯑꯃꯗꯤ ꯃꯈꯣꯏꯅ ꯆꯠꯃꯤꯟꯅꯔꯤꯕ ꯂꯥꯟꯃꯤ 10ꯒꯤ ꯃꯊꯛꯇ ꯑꯁꯤ ꯑꯅꯥ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯆꯞ ꯆꯥꯕ ꯄꯥꯎꯗꯤ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯉꯝꯗ꯭ꯔꯤ꯫ KCP ꯂꯥꯟꯃꯤ 2 ꯐꯥꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟꯗ ꯃꯤꯌꯥꯝꯗꯒꯤ ꯅꯝꯗꯨꯅ ꯁꯦꯟ ꯈꯥꯏꯕꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯃꯅꯤꯄꯨꯔꯒꯤ ꯂꯥꯂꯧꯂꯨꯞ KCP PWGꯒꯤ ꯂꯥꯟꯃꯤ 2 ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯃꯣꯔꯣꯛ ꯏꯪꯈꯣꯜ ꯃꯅꯥꯛꯇꯒꯤ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯅ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯐꯥꯔꯕ ꯃꯤꯑꯣꯏ 2 ꯑꯗꯨ ꯂꯥꯏꯁ꯭ꯔꯝ ꯎꯖꯦꯁ ꯑꯃꯗꯤ ꯂꯥꯏꯁ꯭ꯔꯝ ꯇꯣꯝꯕ ꯀꯧꯏ, ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯇꯥꯛꯌꯦꯟ ꯈꯣꯡꯕꯥꯟ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯒꯤ 9mm ꯄꯤꯁꯇꯣꯜ 1, ꯃꯦꯒꯖꯤꯟ 1, ꯀꯥꯞꯄ ꯌꯥꯔꯤꯕ ꯅꯣꯡꯃꯩ ꯃꯔꯨ 8, ꯁꯤꯂꯤꯡ ꯕꯦꯒ 1, ꯂꯨꯄꯥ 190 ꯌꯥꯎꯕ ꯋꯥꯂꯦꯠ ꯑꯃ ꯐꯥꯒꯠꯂꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ 2 ꯑꯗꯨ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯔꯤ ꯂꯩꯅꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ UNC ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯃꯗꯤ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯃꯥꯏꯀꯩ ꯑꯍꯨꯝꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯊꯥ ꯑꯁꯤꯒꯤ 30ꯗ ꯁꯥꯟꯅꯒꯗꯧꯔꯤ꯫ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤꯕ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ UNC, ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯃꯗꯤ ꯁꯦꯟꯇꯔ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯃꯥꯏꯀꯩ ꯑꯍꯨꯝꯒꯤ ꯑꯣꯏꯕ ꯇ꯭ꯔꯤꯄꯥꯔꯇꯥꯏꯠ ꯇꯣꯛ ꯊꯥ ꯑꯁꯤꯒꯤ 30ꯒꯤ ꯑꯌꯨꯛ ꯄꯨꯡ 11 ꯇꯥꯕ ꯃꯇꯝꯗ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ UNCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯇꯗ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯔꯛꯇꯨꯅ ꯏꯟꯚꯥꯏꯠ ꯇꯧꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯤꯐꯝ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯅꯕ UNCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯧꯔꯥꯡ ꯇꯧꯕ ꯂꯣꯏꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯐꯝ ꯑꯗꯨꯗ UNC ꯑꯟꯁꯝ, ꯅꯥꯒꯥ ꯋꯨꯃꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ NPOꯒꯤ ꯃꯤꯁꯤꯡꯅꯁꯨ ꯁꯔꯨꯛ ꯌꯥꯅꯕ ꯂꯦꯞꯅꯈ꯭ꯔꯦ꯫ ꯁꯦꯟꯇꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯔꯤꯕ AK ꯃꯤꯁ꯭ꯔꯥꯁꯨ ꯁꯔꯨꯛ ꯌꯥꯔꯕ ꯌꯥꯏ ꯍꯥꯏꯔꯤ꯫